अहानबदंग असि मरोइबा पाउ पिजरी नो एसटी नो वोट की अकनबा कैंपेन महिरोइ सिंगल लोइनना संगसिलगनि हाइना मैतै मितै ट्राइब यूनियन की सेक्रेटरी तखेलमम परिजातना हाइख्रे अवाबन थलब खुनाय सिदा मैतै को फुरुप मुटप यादे हाइबा खंगहननबा महिरोइ सिंगना मतम मांगहनदना लाइक लाइसु तंबियु हाइना स्पीकर टी सैटबर्टना फोंदोख्रे लमदम की एमएलए एमपी सिंगी लोकल एरिया डेवलपमेंट फंड मफम खंगना मियामगी याफननबा सिजिनरबदी अवाटपना थलब लमदम अमा ओरिबसी ओरमदबसु याय हाइना एमपी अंगोम चाबिमोल अकोइजमना हाइख्रे अमदी हौजिक ओरिबा फिबम असिदा सेंसस पांगथोकलबदी मणिपुर की तुंगी अचौबा लंबीद खुदोंग चादबा अमा सोइदन ओइगने हाइना जस्ट एंड फेयर डिलिमिटेशन की कन्वेनर जितेंद्र निंगोमबना फोंदोख्रे खुरुमजरी ISTV पाव मिरेंग ताबिरिबा पुनमकपु तरामनोक चुरेंग असिगी मरुबा पाव सिंग मियामदा पिजरी मैतै मितै ना शेड्यूल ट्राइब ओइदबना महिरोइ सिंगना थबक चंगबा ngamdabagi saitheng chawna fangli IPS IS na chingba top ranking post sing mitof na loina paisilakpana leibak ngakpagi wild thodang fawba mitof na wine cray mitai tribe union na sangsinba khongjang hena kansinba loina na no ST no vote ki akanba campaign mahiroi singa changsilagani haina यूनियन की सेक्रेटरी तखेलमम परिजातना हाइख्रे मणिपुर प्रेस क्लब पांगथोकपा पावगी मिफमदा मैतै मितै ट्राइब यूनियन की सेक्रेटरी ऑर्गेनाइजेशन तखेलमम परिजातना इंडियन कॉन्स्टिट्यूशन की आर्टिकल 342 क्लोज 1 की मखादा मैतै मितै ना शेड्यूल ट्राइब लिस्ट चंदुना ngaklo ama piduna ngak selhaudragadi पिरकलिबा सोशियो इकोनॉमी पॉलिटिकल अमदी थिंगबिननबा लैतना संगसिलकलिबा मिटोफ मियानचा सिंगी इपाक्ता मैतै फुरुब लुखरगनी मैतैना एसटी लिस्ट चंदुना ngaklo पिननबा यूनियन असिगी कैंपेन हेना कंसिलगनी एसटी ओइदबा सिगी सैथेंग ख्वाइदगी फंगलिबा सि महिरोइ सिंगना ओइरी सुफम नोमफम लैतबा लमदमासिदा थबक थिरिबा नहा सिंग सेंट्रल गवर्नमेंट की थबक थाबदा इंडिया की यामलबा मसिंग असिगा लंबा तौब तारी कॉन्स्टिट्यूशन की आर्टिकल 330 332 अमदी 243 की मखादा अखोगी MP MLA अमदी लोकल बॉडी सिंगी लैरिबा सेट कॉन्स्टिट्यूशन की ngaklo पीबा लोइनना महिरोइ सिंग आर्टिकल 342 की मखादा ngak सेनबिबा चंगी मणिपुर की सु सेंसस पांगथोकदोरिबा सिदा मपानदगी संगसिलकपा मिटोप सिंगसु याउसिनख्रबदी डिलिमिटेशन तरोकपदा करी ओइगनी तंबंगमद्री यूनियन होम मिनिस्टर अमित शाहना असमदगी इलीगल बांग्लादेश सिंग खंदोकलगा तांथोक्ट्रबदी अनिसुबा बांग्लादेश ओइरानी पाकिस्तान अमसुंग बांग्लादेश तगी संगसिलकपा मिटोफ खंदोकनबा कन होनरी अदुबु म्यांमारदगी संगसिलकपा कुकी सिंगना खुंदासनख्रबा गवर्नमेंट रेकॉर्ड की मतुंग इन्ना हौखिबि चही यांखैदा चिंगी डिस्ट्रिक्ट अनौब खुल्ली सिंग अमगा चौंगागा यांखैगा तरुक हेनगले हारिबा अनिसुबा म्यांमार ओइबा मणिपुर की मतांगदगी मिरेंग चंगबलैट्री टास्क फोर्स सेंबगी वाफम ममी सामद्री ngasi fawba maitai mitai tribe na schedule tribe onanaba honabada political support phangde politician singi vote bank mitof miancha singna oiri miyam gi mateng amadi ihau su wali anoba no ST no vote campaign asida maruaina mahairoi amasung nauna voter salaklaba sing tungi tunglamchat ki khalaga kanana ST lista maitai mitai tribe chanbada shaugatkene haiba khangdoklaga sangsinanaba campaign asida changsinsi haiki मैतैना एसटी लिस्ट चनगरकान सिंगी रिजर्वेशन कोटा से लौदौरे गायना हे पनबा म हे ताई मसी सुंगै लेते इंडियन कॉन्स्टिट्यूशन आर्टिकल 16 की क्लोज 4 से सिदा हाइरिसे ट्राइबल सिंग मरक खरा चाखटपा खरा हंथबा सि लेरगदी से मणिपुर दा हारगा हिल ट्राइब प्लेन ट्राइब हैना स्माय दम खाइदोगा स्टेट की लेरंबा रिजर्वेशन कोटा दम कायदन लेगनेबा यनिन गाइसु लेतबा तंगाइसु फद्रबा मैतैना एसटी लिस्ट चनबगी वफम से मसदैदा अखोगी यूथ सिंगना फुंगबा थौदांग लौबियु हंतकी अखोगी अनौबा 2026 दगी तौगदौर कैंपेन सिदी मरुइना अखोगी नौना वोटर लिस्ट चलैबा अखोगी यूथ सिंगदा नो एसटी नो वोट की कैंपेन सि लाकनी लैरिबा कांग्रेस सिंग से कोई पॉलिटिकल की मयाम सिंग वारी सानदुना लाकनी मदुसो कोई खरे हेना कंसनना सही सिदगी दे कोई कैंपेन सि थगनेना कोई थमजगे अवाबना थलबा खुनायसिदा मैतै फुरोफ कौबा मुटपा यादे हाइबा खंगहननबा महिरोइ सिंगना मतमांगहंदना लाइक लाइसु तंबियु हाना स्पीकर टी सैटबर्टना हाइख्रे वाफम सिंग असि एम सुनसिंदुना इम्फाल ईस्ट की ओइना डिस्ट्रिक्ट असि क्लास 12 की ओइबा नुमित यांखै ग मंगाने गी फ्री स्पेशल कोचिंग क्लास अमा हौदोकपगी थरमदा फोंदोकिबनी खुराई लमलोंग लेबा लमलोंग हायर सेकेंडरी स्कूल दा पांगथोकिबा थरम अदुदा एमसुगी प्रेसिडेंट ब्रूस पेबम लमलोंग हायर सेकेंडरी स्कूल की सीनियर लेक्चरर
TS Indira, social activist K. Jasovanta Amadi MSU Imphal East District Committee President Jason Singang Khamna Chingba Singna Thaurama Pusing Oina Sarugyaki. Thauramaduda MSU gi President Bruce Bebamna MSU na Study and Struggle haiba wakalonda laibaki thabak leftana tawkigani. Ngasigi class 12 ki coaching class asi khaknatana Common University and Trans State CUET gi oinasu sahi khudingi coaching class tawduna lakli. Sahi asigi oinasu form thaba haure mahiroi singna private tuition tambada fees sauna lobuna. Government school gi mahiroi singna tuition tawba ngamlaktaba si uraga MSU na free coaching class asi pangthokpani. Coaching class asi lem na shinbane haiduna mahiroi singna line lobi ganu haiki. Manipur Legislative Assembly gi Speaker TS Saitabartan makhatana MSU na ngasi sinduna pangthokliba coaching class asi Manipur gi mafam ataidasu pangthorakani haibagi thajabalai. Mahiroi singna mahiroi singitama yaifana na thabak tawbada atopana tawba thabak na hengani thazade. Mahiroi organization haibasi mahiroi singbu tungi afaba luchingba sing oirakna naba laiba organization amani. Maramaduna MSU na ngalingai matamdagi mahiroi singi yauna laiba asigi tarokliba thabak sing asigi thaupuba singna hena tarokani haibagi thajabalai. Mahaki maikaidagi su tungi afaba Manipur amagidamak ngamjaba mateng pangani. Miyamna su afaba khunai amagidamak aikhoi puna leftana thabak tawminase. Awabana thalaba khunai asida maitai koba phurup aikhoi mutpa yade haiba khanghananaba mahiroi singna Manghandana Larik Laisu Tambiu Masina Tungda Lakadaba Maitei Puruki Mapung Weba Sectum Ama Sagatada Achoba Togdang Werakani Haiki. Shimba Tabak Taroma Lapoma Tamda, Hoi Kucham, the Chaminashi, Apava Manipura Magitamata, a Hoi Pun, the Jamu Nevada, and the Pava, Mahiro Kunayama, and the Pava Leva Simin and the Mahunaminashi, everything by Tamjage. I am Matamda, Hoi Manipuri, Lavativa Hydra, Awama Matamna, Yamba. Nuai matam tien ba adna awa badana thalaba lebak sida lamdam sida ista akhoi mutba ya deko akhoi metei go phru man leidi haibasi khangan na oi domta iran phana tawrosu phana lan tawrosu sa thoi bu matam sima han ya de haina coaching class ke sin phukal leisi adum ti thagan ngai ni Lamnamasigi MLA Amadi MP Singi Local Area Development Fund Mafong Khangna Miyam Gyai Fanan Nabasi Jinarabadi Award Panathalaba Lamdam Ama Oribasi Oram Dabshu Gyai Haina MP Angomcha Bimol Akoijamna High Cray. Wafamasing Asi Sahitya Thokpang Lupna Silaga Nitai Pat Sutekta Laiba DIPR Office Ki Auditorium da Lupasina Pangthokpa World Calendar Living Legend of Manipur release Tawbagi Thoram da High Kivani. Thoramadu da Sahitya Academy Awardee Sarachan Thiam Sahitya Thokpang Lup Ki Chief Patron RK Budhimanta School of Humanities MU gi Hanagi Dean Professor and Arunana Sarugyaki. Paumi Singh na hangbo wahangi pakum piraduna MP Bimol na makha taraduna Assembly Constituency Kontragani Thoigi MP Oriba Amana MP Local Area Development Fund Oina Fangliba Asi Chahida crore manga khakta haiba crore manga sigi sijinafom RTI tharakliba asi yamna thaganingai oi haujikti mahakna miyam gi damak kaya yamna thabak thauram paikhalage haibadu mipung khudingmakta mayek sengna khanghanbagi tanjama pibire asigumba educative moment oina RTI thabasi hainabi oina lamdamasigi Khanjaba Nungsijaba Miyoi Kaya Thoroktuna Political Party ki Khenaba Thamdana Assembly Constituency Kuntragani Thoi Asigi MLA Singna Fangliba Chahida crore ani punna crore humphugumari gi sizina from RTI thaduna miyam da khanghanaba khanghanbasu orasno haiki. I am very happy. I can proudly tell you that Maduda Tholak Karino Saram is a Simakada, first phase Saram is a Sangapuanda Jun Pomung, the Amani, the lawyer never. I look on the Miam Sudum Yingbu, Zabimona, Tauri Sahiman Hangish, mind to we have that lawyer, have you go. I do Kang never Kudung Sabama Pirakonin, we are Dubo Amarum the D. Karol Manga Sanga Kai Chakrenti, they say, Karol Humpumari Karai Chakre was I can resida assembly segment, Kuntrani Toini, Karol Ani, Karol Humpumari Kai Chakre, and Miamna Etiket Piraba. A top MP is no Kai Togranti, Miam get ticket from Tokunamado. Asikatan the Miam to punish Naharum, so Tarku is Henna, a top of the Suko. Manipur census Harabadi state asida leriba illegal immigrants sing hana khangdoklaga NRC hana pangthokpam thoi aduna trobadi Manipur gi tungi lambida achoba khudong chadaba ama soidana oigini haina just and fair delimitation gi convener Jitendra Ningombana Paumi Singh unabada fongdokre
JFG की मरुएबा मियोइसिंग यावना पांगथोकपा पाउमिसिंगा उनबा दुदा महाकना मखा ताना मणिपुर हौजिक आइन कायना मीटऑफ कया संगसिलखरबगे हाइबसी मियामना खंगनरबा वाफमनी तंजासिदा डिस्ट्रिक्ट एडमिनिस्ट्रेशन खरगी बॉर्डर फ्रीज तौरगा सेंसस पांगथोकनबा थबक चथरकपना खुदोंग चादबा कया सोइदना मायोकनरकनी ममांगदसु NRC पांगथोकलगा सेंसस तौरबा मतुंगदा डिलिमिटेशन तौननबा लैंगाकता खंगहनबा लैख्रे मणिपुर मियामगी अपांबा ओरिबा NRC हाना चनहंदुना सेंसस परम चुमना तौरगा डिलिमिटेशन तौबा हाइबा वाफमसी मरी लेनबा लैंगाकना ताबिरक्त्रबदी मियामगी ओइबा खोंजंग लाक्लोय हानिंगाय लैते फोंदोखी Project Ladiba, census Tawni Hina Toribasa, Kitang Tedok Biraka, Quaidi Moruiba, NRC, Masiana implement Tobiro, Adu Matung the census Tobu, Ivani, census Tingbayu of Late, Hoki Pasaida, Sandielda, Tengnopolda, Jutanpoda, Kongpokida, Bisiam, Yumayam, Hinkabiki Purumsu, Lady Bonina, Lady Bamiam Sina, Yiku, Teeding, Mamang, the NRC Natragamana, Potomato, Nanabukdamukta, Aikoi, Apunba, Kola Oma, Labor Motokta, Duna Morumoduna, Lagli. February Aruibada or Natre Harika, Akogi, April gi, Horpada, Miam Guiba, Apunba, Kola Umla, Tangai Patulay, Idana, a quantitative Sigitana, Logaraga, Manipur Miamda, Akoi Mandugi Pote, Tamjeri. Paumisinga unabaduda Just and Fair Delimitation ki Organization Secretary L. Breton na Manipurda mamangda pangthokiba census ta soiba leikibana awaba khudong chadaba kaya thengnari haujiksu census pangthoknanaba thaurang tauribasi NRC hana tauroga mitof khangdoklaga pangthoktrabadi Manipur gi tungi laibak kari oigadage khangbangamdri ain kaina Manipurda sangsilaktuna leishin khraba mayam ase khangdoklaga census ta hudrabadi ain kaina sangsilakhiba mayam ase aina yaba oikiduna Manipura kari thokane habasi khanthaba matam oire miyamgi apamba lengakna ikai khumnadrabadi miyamgi khongjang natana atopa lambi leite phongdoki illegal immigrants se khando oba matungda census tawbiu adugi census achumba just and fair oibaduda base tawraga delimitation tawbiu haibase maram saba miyamgi demand khali mase board Manipur state amadi India government na miyamgi sentiment khangna miyamgi demand je tabibam thoi Manipur da census se Susoi soidana illegal immigrants in the Kantok trip of Hova, deferred to home toy, Naibam toy, Masina Tragadi, Aquiliba Miamgi, Aqui Misam Miamgi, Hakanjanabugi Damak, Aqui Miam, Hauraga, Miamgi, Hosagat Panatan and Lambilate. January Amagi Pung Ohum Kara Helakpadwaida, Kanghodana Kaptorpa Nome Maruna Pan, Badagi Chehi Amrom Tamak Ngaiba, Angang Ama like anaduna Ladybot Togdok Aduda. Jenaba Mui Singh Faduna Cherak Piu Hana Juribam District ki Mahikulenda Labor Relief Camp ki Mui Singh na Wakat Mi from Kray. Wakan mi phong gomari lena na IDP man Boro Bekra Police Station na Konba Lamtai Kuno dagi Lanjen aduna Imphal gi Naurem Thong Khulem Laikai da Housing Asan Mayum amada Changja from Loduna Ladiba Elangbam Thoiba Amadi Mahaki Loina bi Lakirani Chanugi Ani Suba Machanupa Elangbam Thoibana Tumduna Ladingaida Kanghodana Kapthorpa Nongway Maruna Pan Badagi Laikan aduna Lady Housing Forwada Mari Lena Singna Achum Aran Langla Langjin Tidok Tabatanatana Government ki Maikadagi Mating Amata Fangdana Imung Manungna Awaba Kangdun Lady Togdok adu da general sing thidok tuna Jerak pigadabani haina lenga ki pungning singsilakli Angang asigibo hojik phawada kanana tawribano haiba langlang laning khangdana leiribasi asigi maramda gomena kaimta mating pibidana imung manungna awaba khangduna leiribasi generaliba miyoising adu langlang langjin thibiduna habiyu amadi cherak pibiyu haiduna sarkari puning chinsenjar Karigumba Laibak ama Chokot Bahaibasi unelected representative Singi Achoba Thogdang Lay Hana veteran politician O Joina Fongdokre Wafamasi Radio Listener Guild Manipurna Anoba Chahi Horokpagi Ahanba Nongmaizing Numita Chahi Kudingi Shinba Taramarirak Suba Radio Tabiriba Singi Sakhang Maikang Nabagi Tauram Ama Brahmapur Aribam Laikai de Leva Sofia Basaspati Mayumgi Yumda Pangtopa Tauramda Haikibani Tauramaduda Saknairaba actor Khwarakpam Biswamitra senior actor Forai Latpam Sanatomba Abadi Manipurgi Tongan Tongan Bamofum the Gilakpa listener sing radio station the Gilakpa RJ Singh Amasung announcer Singna Sarugyaki Mahagna Makhatana Parliament Natroga State Assembly the Miyamgi Mihut Oina Kakiba Singna Miyam the Pau Oma Yohange Harabadi press media gi Kuthang the Yohali Aduga press media housing the Tabak Toriba Mayam Asidi unelected representative ne Aduna press media have a city democracy chatpa Laivak Amadadi Younglen Saruni Haiki Manipur ki Puwari
ka sagon adun laklaba kanglei nupi singi fanek mayek naibi fiwanda khoilon basi mapalam gi arang ara kaya asina nongma nongmagi manghalakli aikhoi punna kanminaba matam oire haina kanglei park women welfare association kawagi general secretary irom subasnina paumi singa unabada fongdorakli kawagi thomi kaya yauna pangthokiba paumi singa unaba aduda mahakna makhatana laitil gi thauram amasung lining laison gi thogdok wathok singda mapandagi pusilakpa anappa mayek sizinabagi mahutta khoilon basi sizinabiu haujik tapna fiwanda khoi mayek lonba sizinaba nongma nongmagi hantarakli basidagi kharada orabasu kananaba pandamda kawana mamangda seminar na chingba kaya pangthokre fongdoki mahakna makhatana khoi mayek lonba asi aikhoina mafam matam chana sizina hodrabadi amasung section na sena hodrabadi mangkigani masi kananaba aikhoi punna honaminasi haiki असिगुमलबा मतिक मयाई लेरबा खोई लोनबा फनेक असिबु मतंग मतम चाना कलहौद्रबदी अमदी सेक्सिल हौद्रबदी मांगखिबा याबगी अकीबा अचौबा लेबा मरम ना मतम चाना कंगलै नुपीसिंग गी खोई मयक असि यंगसिल हौद्रबदी मांगखिबा तारे हाइना अखोइना संसिनजरकबा खोंथांग अमा नि हाइबसे थमजगे Imphal Cycle Lambi ki Khurai Assembly Constituency ki Manung Chanba Saruk Oriba Khurai Lamlong Thongkhong dagi Hekru Makhongi Thong Bapa Fawbada Mamang Chahida Thokiba Turel Torban Kaikiba Madi Kaiba Yabagi Fibam Oikiba Lambi ki Turel Thangba Saruk ki Longnambal Singda Laibak Thonkiba Mafam Khara Yauna Lambi Sigi Mafam Singda Haujik Su Laibak Kaya Ma Pashinduna Thambana Chathok Chasin Tawriba Singda Hena Khudong Thiba Thoknanabagi Machak Ohele Hari Lambi Asi Matam Kuinadagi Semduna Thamlakhiba Loinana Turel Kaibadagi Ishing Thumban Yaukibana Hena Sokchin Bana Laikai Miam Amadi Klafna Lambi Semriba Fawba Lambi Thingzinbagi Khongjan Kaya Sangsin Balaikrabani Mari Lainaba Authority na Lambi Sem Lagani Haibagi Thajaba Pikrabasu Paisiliba Laibak Sing Lauthoktabana Lambi Sen Ba Hauba Ngasi Fawba Laitri Haina Miyamna Pendaba Wafum Kaya Fongdoknarakli Imphal West District ki Manung Chanba Ghari Makhalai Kai da Maming Lairaba Wow Momo Wow Kulfi Haina Khangnaba Acha Athak Chafa Mamanga Si Trade Commerce and Industry Department ki Director Oiva Khagnatana TAN Hills ki Special Secretary Yumnam Robitana Hangdokre Tharamaduda Yumnam Robitana Entrepreneur ama oina masana mashabu thabak pijaba khagnatana lamdamasigi naha oiriba kayabu thabak phanghalliba simak yamna chokthok siningai oiba khongthang amani risk yamna leiba khongthang ama oirabasu achetpa wakhalon ama kaloina thanglakliba khongthang asibu yena sakhotpa oirasno haiki All Manipur Ethnical Socio-Cultural Organization AMESCO na shinduna langthabal khopum kaboi khulda gangai kumhai gamari lainana Athen Port lanabagi thauram tongan ba maira pai bilup Singapore pangthokre tharamadu gamari lainana langthabal khopum kaboi khulgi pakhang fan gi member kamai sana jawba kaboina pangthokliba gangai kumhai asina kaboi furupna karamba nat ki oibe jagoi ishai adu Saduna Kanghan Baloina Numit ni Pangthokliba Kumhai Asida Tongan ba Tangai Fadana Ahalaman Haktagi Pangthokuna Lakpa Machat Sing Adu Pangthokpana Mapung Oiba Kumhai ni Haiki Hayang Mangani Sanban Numitsidana Equigi Pakhang Paldagi Quaitigi Ahan Oiba Mi Anise Handakse Magi Pam Kagadaba Maleba Asingwa Pam Kagadaba Equina Kangbon Gandai Haiko Kangbon Gandai Ani Asina Pam Kagadorisi Kadaida Makoigi Tabak Se Kramba Mapam the Satkadagi Haibu Kulngi Pai Haiva Pai Adudam Makoise Satkadaba Aduki Su Haying Se Mabanibu Harau Taramna Opaga Lena Makoyani the Matasu Isai Zagoi Adum Tozagani AMESCO gi President Singlemba Wahangbam na 1994 dagi AMESCO na Yelhumi Singoi ba maru eba kumhai singda saruk yaduna khoi amatane haibagi pandamda pangthoktuna lakpa aduka mari leinana chahi asigi oinasu gangai gi kumhai asiga mari leinana tongan ba khul singda angamba Athen Post sing maira pai bilup singal loinana kaduna khoi masel amatane punna nungsi sanana leimina bagi wakhalon aduda pot lanbagi thauramasi pangthokpani haiki Polan balak seba sidaida akhoi geta akhoi nu uzaba phange akhoi gi culture na akhoi gi unity purakani
ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯁꯥꯟꯇꯤ ꯂꯩꯒꯅꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯦꯠꯇꯨꯅ ꯊꯝꯕ ꯊꯦꯡꯅꯖꯩ ꯃꯁꯤ ꯎꯕꯗ ꯑꯩꯈꯣꯏꯒꯤ MSCOꯅ ꯂꯤꯁꯥꯡꯁꯤꯅ ꯄꯥꯡꯊꯣꯛꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯁꯤꯒ ꯌꯥꯝꯅ ꯆꯥꯟꯅꯕ ꯆꯨꯅꯕ ꯑꯁꯤ ꯊꯦꯡꯅꯖꯕ ꯎꯖꯕꯗ MSCOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯐꯣꯡꯗꯣꯛꯆꯩ नुमिनिनी चुफना चथगदबा ग्लोरी डेगी थौरम ngsidagi सेनापति डिस्ट्रिक्ट की तुंगजोई खुलदा हौदोखरे हौदोकपगी थौरमदा तेनयिमी पीपल्स ऑर्गेनाइजेशन की प्रेसिडेंट टिमिखा कोजा अमदी सखेजांग पब्लिक ऑर्गेनाइजेशन की प्रेसिडेंट बेजिही केहोना मरुओइबा म्यूजिंग ओइना सरुग्याकी सेलिब्रेशन कमिटी की चेयरमैन TS दानेल ना फेस्टिवल असि अमतु ओइबा खेनबा लैतबा चुंबा वायल फंगहनबा अमदी सेंबिबा मपुगी थौजाल फंगनबगे पांदमदा सिनबने फेस्टिवल असिना लमदम असिदा हेना नुंगसी चानबा पुरकपा ओरिसनो हाइकी ममांग सहीगी मार्च अगी हौदुना कंगलई पीपल्स against narcotics and psychotropic substance kanglai fanas na mayai kaba nisa ki mayok ta thatharakpa poster campaign gi sarugamo oina ngasi nambol kaithel da poster campaign pangthokre campaign aduda kanglai fanas mayai loishangi general secretary wahas phundroi mayum nambol kaithel kuduk mai sinthalov ki secretary y santi nambol apunba nupi lup ki executive member L Sumila DPU VO nambol youth wing gi VP Khomram Sunil amadi atai कैथेल फंबी सिंगना सरुग्यादुना नंबोल कैथेल की अकोइबदा कोइने चतुना पोस्टर सिंग थेटकी संगीत नाटक अवार्डी हैसनाम असंगबी एलाइस थांग असंगबी लैखिदबगी अहानबा डेट एनिवर्सरी की थौरम रासेसोरी मणिपुर कला क्षेत्रना सिंधुना कोंग कैथेल द लैबा RMKK की टेम्पररी ऑफिस द पांगथोखरे थौरम अदुदा जवाहरलाल नेहरू मणिपुर डांस एकेडमी की रिटायर्ड प्रधान गुरु ngaithiem रंजित मणिपुर साहित्य परिषद अवार्डी क्षेत्रमिम ब्रिजिट को-फाउंडर DIC युमनाम रोहित मैतै अमसुंग को-फाउंडर DIC के सनशमना मरुइबा म्यूजिंग ओइना सरुग्याखिबग लोयना मफम कयादि लाकपा म्यूइ क्यासु सरुग्याखि थरमदुगी मनुंग चन्ना लैखिद्रबी संगीत नाटक अवार्डी हैसनाम असंगबी की फोटोदा सरुग्याखिब सिंगना लैसु कतुना अमसुंग मिनिट अमा तुमिना लेफ्टुना इकाई खुमनब उतकी थरमदुग मरी लेनना रासेश्वरी मणिपुरी कला क्षेत्र की सेक्रेटरी एडवोकेट राजीव थांगसावमना लैखिद्रबी संगीत नाटक अवार्डी हैसनाम असंगबीना हिंगलिंगैद तौरंबा थबक थौरम सिंग अदुबु निंगसिंगबा लोइनना हाई लैकतुना इकाई खुमनबनी हाइकी All Ziribam DI Bolero Owners and Drivers Welfare Association ngasi Safongkre Ziribam ki Babuparada leiba PWD Guest House the Safongkraba Association ki President Oina Senjam Sainik Kumar Vice President Y Ibotombi General Secretary Kenanau amadi Executive Member yauna Mioi Kungama thoina Thopuragani Association ki President Senjam Sainik na Ziribam ki DI amadi Bolero thoriba amadi Lalon Itiki Chaliba Singi Oina Association asi linkhat kibani Ziribam Fauraga Imphal tamna Lalon Itik tawriba सिंगी मरक्ता गाड़ी मसिंगना यामखलकपना मरम ओरगा रोटेशन फंगलक्तबा नुंगाइनदबा कया लाकपना एसोसिएशन अमा लिंखतुना एसोसिएशन की मखादा ओनर्स अमदी ड्राइवर सिंगी याइफननबगिदमक एसोसिएशन असी सेंबने हाना फोंदोरकली ZDU lamlai gi achouba thogdang lauramba pungdong bomdagi imung mari gi mioi taraga taret ngasi BJP da sanglakre nauna BJP da changlakhraba mioi sing adu lamlai assembly constituency ki MLA case ibom chana mayum mayum de chatuna taramna okre Haingang Ibudho Marjing Singkhongdagi Hauraga Haingang Matai Chingya Fauba Rigid Pavement Short Funnel Concrete Thagadaba Maramna Lambi Thingani Hairi BSCPL KSIPL gi Road Safety Officer Kaisam Devian Maitei gi Cherol Amana Lakliba January Tang Manga Ningthokaba Numitagi Haingang Ibudho Marjing Polo Farm Road Asi Numit Kuntrani gi Oina Lambi Thingani Sakhwa Thaurangi Thabak Asina Maram Oiduna Lining Laishol gi Thabak Thauramda Apanba Oibagi Damak Mayamna Ngakpigani Hairi Ibudau Thangjing Moirangi Taloi Ayanglai Ma Ahal Amadi Atombi Anigi Kabok Gianba Ngasidagi Haukre Tauramasi Thabum Ama Chufna Chethagani Kabok Gianbagi Tauramasi Ngasina Ima Ayanglai Ma Ahal Gi Yelaga Hayeng Ning Thokaba Numitana Ima Ayanglai Ma Atombi gi Yengani Kabok Gianbasi Ibudau Amadi Ima Ayanglai Ma Anigi Saklon Loba Nupi Amadi Nupagi Jura Nimfugani Panna Moirang Municipal Council gi Manungda Leiba Laikai Kuntragani Thoi Masigi Mataida Ibudau Thangjing na Konba Nongpok Lomda Ithing Khola Ithing Khunjau Amadi Mamang Chingzau Kha Maikeida Moirang Khuno
Haugrampad Nongchuf Maikailomdana Tera Khongsangbi Khudekpi Tronglaubi Amadi Awang Maikailomdana Fubala Amadi Ngangkhlawai Fauba Yumthong Khuding Changduna Ivudo Amadi Ivendau Anina Kabok Yenki Hari Uripok Assembly Constituency Youth Development Organization Sinduna Assembly Constituency Asigi Sahi Humputara Suraba Ahal Singda PMJAY Health Card PCC Member Mahananda Nunglepamna Yanthokre Uripok Basaspati Lekai Deleba Manipur Pradesh Congress Committee ki PCC Member Mahananda Nunglepamgi Yumda Pangthokpa PMJAY Health Card Ahal Oiraba Beneficiary Singda Kusinaba Aduga Mari Leinana Mahananda Nunglepamna Ngasigi Anobu Chahi Asigi Ahal Oiraba Uripok Basaspati Lekai Uripok Basaspati Awang Amasong Maning Laikai the Labor Chahi Humputara Suraba Amadi Helaba Singda PMJAY Health Card Asi Kusinaba Ngambasi Nungaiva Fawi Khongthangasi Uripok Assembly Constituency Atopa Polling Station Sing Desu Uripok Kendra Youth Development Organization Nasilaga Health Card Kusinanaba Taurang Laire Haiki Job creation and economic development in our state Manipur amasung the role of Panthoibi Housing Finance Company Limited in the field of financial sector hiram that nomui oiba convention among asi city convention da pangthokre company asi public limited housing finance company ama oiduna India amadi malem sinba thungna sandokpa yaraba company oire haina Panthoibi Housing Finance Company Limited ki chairman amadi managing director Thokchom Hemona haikre Palace Compound Labor City Convention the Pangthokpa Convention Aduda Manipur Human Rights Commission ki chairperson Oramba Khaide Mani Nawat ki General Manager Oramba Sanamani Yambem retired District and Session Judge Aribam Nautinishori retired Colonel Haurungbam Sarat political analyst Lehauthabam Sarachandra socio-political commentator C.S. Bijoy political analyst B.B. Sharma, social scientist Dr. Dhanabi Laishram, MIMS ki Professor C.S. Ibuhol amasung Kokomi ki convener Khuraijam Athobusu Thaurong ki athoiba mithunglensing oiki. Thaurong mari leinana Thokchom Hemona Manipur gi Senmilona se ngasidi asuki matik kham thengna phibam soksin kre COVID-19 maram oraga asuki matik phibam soksin na hingnaringai charaka seda ngasina amuk lamdama sida thokiba irang adugi chaitheng ama aikhoi punamak mayoknare thawai kaya ama chatkre yamlaba miyam ama relief camp sing da lanjena dun leiri ngasigi asigomlaba luraba tanja tanfom asida aikhoi Manipuri sing khaktanatana India gi North Eastern region da leiriba miyam ngas asigi public limited housing finance company ama oriba Panthoibi Housing Finance Company Limited ki thaudang asuki matik chawi haiki Swastha Action Plan 2025-2026 ki Swastha Health Camp ki sarugama oinanga se Kwakta da leiba Sericulture Training Institute Complex ta hangba Relief Camp ta Free Health Camp ama pangthokre RIMS amadi Maitei Lipunga kusamna duna Churachandpur Maitei United Committee ki matenga loinana pangthokpa Free Medical Camp aduda RIMS ki doctor amadi nurse loinana atai technical staff yauna punamioi kunga mangana department taraga nithoina kanaba camp asigi IDP singda PK amadi hidak langthak kaya su lemna yanthoki Pangthokliba Camp asigi matangda Maitei Lipul gi Thoburel Haisnam Silanna Maitei Lipuna mamang sahi singda irang asina maram orga lanje naraktuna relief camp singda leiriba IDP singi dabak left na paikhalakpa mateng pibu ki saruk ama oina chaliba chahi sigi ahanba thaudang oina ngasi Kwakta gi relief camp ta Lairiba Churachandpur ki lanjelakpa IDP singi damak makoina health sector da thengnariba khudong chadaba singi damak khalaga pangthokpani makhatana su left na chathagi gani haina phongdokpa loinana anoba chahige Yaifa Pauzil su pirakli Mayang Imphal Assembly Constituency ki manung chanbada laiba Chabung Company Bengun Uchiwa Wangbal Fuwak Chaw Komlakhong Hiangkhong Lafupa Tera amadi Khordak ta laiba water supply scheme singase Assembly Constituency ki MLA Kongkham Rubindro Masamag yauna PSED ki Chief Engineer Laishram Kiran amasung Executive Engineer L Roshan amadi atai official galoinana punna chatuna yengsin kre water supply scheme ashi Jal Jeevan Mission JJM amadi NDB gi senthang makhada sariba singasi loisilakpa yaure aduga loisindriba kharasu yaure loisindriba saruk singasi athuba matamda loisinduna miyamda thaknanaba ising fanghananaba MLA Kongkham Rubindrona department gi chief engineer amadi mari leinaba contractor singda akanba wafam thamkre Chaliba sahi 2026 asida class 10 kaga dabak kangluf ki irang na sokhalaba sel thumgi awaba nanglaba mahiroi singi damak
thau enterprises na sponsor tawrga lemna tha hom chathagadaba maths ki foundation course ngarang dagi Imphal West ki ghari makha laikai da leiba thau enterprises ki office da hodokre foundation course asi hodokpaga mari leinana thau enterprises ki founder cum proprietor oribi ningthojam ongbi bina kumari khangembam na haukiba chahi english ngani ka kungohumdoi gi me ahumdagi haurakhiba kangluf ki irangna awaba taraba mahiroi singi yenglaga thau enterprises na angambat mateng khajiktang orabasu pangbo oina foundation course asi lemna shinbani hariba foundation course asi da ghari makha laikai gi akoibada leiriba amadi Manipur da leiriba awaba taraba mahiroi singna lemna saruk yabiu haina fongdorakhi Laifam Kuno Unity and Development Organization ngasi Free Book Bank ama hangdokpaga loinana mahiroi khara da larik gyanbagi thauram ama pangthokre Laifam Kuno Unity and Development Organization Laifam Kuno mayai laikai da leiba mitong multipurpose hall da pangthokiba tharamadu da Laifam Kuno Unity and Development Organization gi General Secretary KS Gyaneshwarna khongthang asi larik amana mahiroi mayam sijinaba haiba pandam da pangthokpani class 1 digi 12 fawbagi mahiroi singna makoi gi exam loikhiduna thamjin khraba natraga mang khraga da larik sing organization asina khomjilaga lairik leiba ngamdaba mahiroi singda piduna makoina amuk sijinaba loraga book bank asida amuk thingalaktuna chain system da lairik sing asi sijinana ba honabani ahanbagi oina bosem mahiroi singdagi lairik sing asi lobagi khudong chaba piraga matungda kosem gi session hauraba matamda makoigi amuk pigini haiki maru oina lairik leiba ngamjadaba singna lairik tamhandaba yade haiba pandam aduda shinbani haiki Hauzik Pawgi Marakta Natin Break ama luxury. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Sangai tutorial kwa kathel gi class 9 amasung 10 foundation course ki class lakliba January manga lishingan kunga tarutaki hauzaragani matam sangna dagi experience leiraba ningthina khang hairaba oja kayana takpi tambiriba coaching center ni akupa marol gi dama sangai tutorial natraga sangai hostel kwa kathel ningthem kol da lapiduna tanabiu honglakliba punsi gi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Yeme makigano azab thammo sigi yumse next time tina checksin na laksilaga thamgrabani ne Dada nang se Juhar habaga amta kidrabo asumna mayamna machalbu ngapshan dugum masigi yumasibu asoya ngan kokadabagi next TMT na ngapseli next TMT jor habati ngakokna na basembani German technology sina bana concrete ka tokna tina ba matamda kapam amuk hena angle adli TMT strength is in the Break matungda mayamba mukahana taramnok churi loina makhataba pau pijari pre nursery amadi nursery fawgi angang singi waiba school ama RV Academy Takel Branch Hangdokre Thoromaduda Saru Gyakiba Superintendent of Police Railways Manipur Thoksom Krishna Tombina ngasigi leiriba khunai asibu mamai chumbada oza singi chawraba thongdang lei mahi masingi lamda khong thangjin ba horakliba pikliba angang sing asibu makhong sengna sembi ba mathau tai haiki Board of Secondary Education Manipur ge Secretary Jetel Lan Sharmana Early Childhood Education haibasi chahi ahum dagi horaga chahi nipan fawbugi manungda leiriba angang singni masida education khakta natana makhoigi care shu yauri hauzik ECE haina lerambadagi Early Childhood Care and Education ECCE haina khangnare oja khudingmak masagi profession ngakpa ngamdrabadi oja orubagi wahanthok leite takpi tambiribani haiduna nampu da lairik tambibana angangsing adugi kokta changloi takpi tambitringe mamangda angangsing aduga hana brain gi oiba connection ama mathau tai haiki Kumbi Assembly Constituency da Miref Oigani Hariba Moirang Them Mega Sundrabu Kumbi Assembly Constituency Sigi Polling Station 29 by 10 gi Mioi Kayana Angam Mateng Pangwaga Loinana Amato Oina Saugatpagi Thoramama Kumbi Municipal Council Ward number 8 Kumbi Lerek Achoba Ima Fowi Community Hall da Pangthokre 29 by 10 gi polling station Sinduna Pangthopa Thoramadu da INC da Nauna Yauraklaba Polling Station 29 by 10 gi Mioi Singbu Taramna Oki Lions International District 322D na paringnay na chatharakpa weeks of service to address hunger Thoram Lions Club of Imphal Valley Next Generation
Impal North Amadi Imphal Global Nasinduna Khwairambal Kaithel da Nomugi Chara Taliba Street Vendor Sit Sengbagi Thabak Tawriba Singh Porter na Singba Ayuki Breakfast yen bagi thoram pangthokre thoramadu da organization gi maike digi Lines International na piba relief hunger haiba thim nomgi surga chara taliba sinmi singda nomgi breakfast piba gi thoram asi pangthokpani ngasi gi oina mioi chatret rom da breakfast piba ngamle haiki Lions International gi hunger service week kamari lainana Lions Club of Imphal East and Imphal Central Imphal South Eastern Amade Imphal Galaxy Club Marina Sinduna Ideal Girls College Talaiba IDP Chamri gi Yankai Romda Chana Thagnanaba Polam Singh Mateng Prikre Senior Citizen Humfutra Romda Lupa Chama Su Kushinaki Kem Aduda Lariba Ahal Singh Aduna Lions Member Shingbu Thagat Pasu Fongdorakli KCP MC Progressive na mara laitaba mutual miyam da de khut tha de haina KCP MC Progressive ke Information and Publicity Secretary Mahi Khomba Maite na khorek piduna thadorokpa cherola mana hairi serola sina makha taraduna party sibu maral siribune haiduna laibak miya mamang da lan uhaliba adudi ka hena kizabadagi panghai haijin bane haina lawi hairi khunai ge mayok ta natraga yaknabada changjakraba party gi maikhum upasingdi matamna yaraktrabadi cherak pibagi hainabi leijai haiba Jackson Wafam Su Serawalsina Thamlakli Chairman Jingkhai Kuman Elias Takhel Ekendi ngasi fawbada khut wangna thangalaga yaknabada surrender tawkhidri haiba wafam thamladuna chairman gi mathakta maral siribani haiduna law khongjori badu tasengna kaigi maya sengbibaga pangkhak oina thokani hairi KCP MC Progressive na cherak pikhiba singadu party gi maikhum upangaktene haina maral siraduna matu sonbada khuthai haina nupi angangi mamangda makha tana law khonglakanu matu sonba mini haiba na sana khangjrabadi achamba punsirol amada hingkho haiba wafamsu serol asena makha tari Tongbra Construction and Marketing Private Limited na chahiya sidagi hauna miyam da housing loan gi khudong chaba piragni haina sangai progdo leiba company sigi office ta pangthokpa pawgi mifam da managing director CN Tongbra na haikre tha sigi manung da loan loba miwe sing da selfom gi chada kunthra di subsidy oina pigani amadi makha tana lakpa singi oina chada kun subsidy oigani haiki Laiba January tha manung sida ekoi housing loan piba horagani company sina ekoina pidu housing loan asi January tha gi manung sida loba kangbu makhaidi ekoina 30% subsidy pigani aduga February horagadi 20% subsidy oigani adugo hauji ekoina laiba kanu sidi ekoi lekai kungang kuding makta ekoina salary group semuna ekoina sai digital meta market si offline khakang toromdu hauji laiba tang kungo hundoi January sida apun mami phamama koi pangthoga ebasi loan store ga ade online dagi hona koi market che pot panghan ba rani Creative Learning System na Sinduna System asibu digitalized academic setup oibagi grand inauguration amadi haithoi singthoiba mahiroi singbu taramna opugi thorama mangasi Creative Hall CLS building pangai kaithel da pangthokre thoramadu da Professor CS Ibohol Maitai Director Research and Development Cell Manipur University Professor Laistram Kiran Chandra Head of Department Zoology Presidency College Morbung na chingba mioi singna maroiba mioi sing oina sarugya ki thoramasi da resource person thaunaujam somoka Luangna Hauzik ki Kunmathoi Suba Chahisa Sida Takpi Tambibigi Lamda audio visual aids singna piriba kanaba amadi mahi masing tambada mama mapa oiba singna lauriba thogdang singi maramda wangangki Hauzemuk sanabagi pawai khogi SNS post journalist boy ning thogjamdagi lovirasi Sahi Taranipan Makagi Elite Youth League ki ngasi sana ki bam match singda Classic Football Academy Singmairong Asubi Football Academy mau mai pakre Reliance Foundation gi meng makhada mamang sahi gi November tang kunma pandagi tem tarung na sarug yaduna home and away basis sa thariba sahi Taranipan Makagi Elite Youth League ki ngasi sai tagel gi artificial top ground sana ki bam match da Classic Football Academy Singmairong na Saigon SC Asambu Gol ani sinoda maitiba pikhi Classic Football Academy Singmairongi mai pakbi gol singadu Maison Thongbau Thiumai na match ki tarasuba minute gol ama amadi Ningrei so kasarna match ki humpu suba minute sanki atopa match singdana Asupi Football Academy maungna Sai RC bu gol taruk ohumda maitiba pikhi
अतोपा मैच अमदा सुबानसिरी यूनाइटेड FC अमदी इम्फाल यूथ फुटबॉल क्लब गोल अममम चनदुना ड्रॉ चटखरे All Manipur Polo Association gi meng makhada ngasi degi nupagi polo team kuntramari na saruk yaduna Imphal gi mapal kangjibung polo ground da kuntramapan suba men's 11 polo tournament haukre no odd basis da pangthoka doriba tournament asigi ngasi ahub numit ki sanaki bam match da luwang popo polo club na Kurai polo club pu panjan Nepal sinoda maitiba pikhi Luang Popo Polo Club ki mai pakibigi panjal singadu ke Gojendro na panjal mga asanki atopa panjal ahum aduna El Rohit na asanki bani ani suba match ki sanaki bada Black Was Polo Club Babupara na Thobal District Polo Association bu panjal mari ahum da maitiba pikhi Black Was Polo Club Babupara gi mai pakibigi panjal singadu e maleng mamana panjal ani sanki atopa panjal ani aduna SIS Thailand namadi ke Roman Maitaina Sanki match asida maiti khiba Thawal District Polo Association gi panjal ahum aduna TS Punchiba na panjal ani Sanki atopa panjal aduna TS Pamahiba na Sanki bane Mga suba MNC Super Plate Trophy gi ngasi sanaki bam match singda KASC Kumidog amadi AKSDO Khangabok mai pakre Manipur Cricket Association MNC gi meng makhada mamang chahi gi December tang kunma thoidegi tim taramangan group ani thongna khaidukuna public ground Khangabok Serapur amadi Model Higher Secondary School Oriental College ground sathariba Mga suba MNC Super Plate Trophy gi ngasi Model Higher Secondary School amadi Oriental College ground sanaki bam match da KASC Khomidongna KSDO Kyamgeibu ran nifu tareta maitiba pikibane match asida KSDO Kyangbai na tos ngamduna fielding khanki ahan betting tokiba KASC Khomidongna over kunipan ga ball anida wicket loina turaga ran chamak yangkai taruk lauki masigi pakhumda anisba betting tokiba KSDO Kyangbai na over kuntaruk ka ball marida wicket loina turaga ran chamga subna mapan khak lauduna match asi maiti kibane match asida KASC Khomidoki sanaroi Bogi Mayum Irfan na wicket ahum amadi ran nifu taruk lauduna man of the match ta ki khudai bal lampak tawthong da sanaki bam match na AKSDO Khangabong na NCA ningthaukhongbu ran taramanga da maitiba pikhi match asida AKSDO Khangabong na tos ngamduna ahan betting tokibada over kuntra mari ga ball amada wicket loina turaga ran chani subna Nepal lauki masigi pakhumda anisba betting tokiba NCA ningthaukhongna over nifu mari da wicket loina turaga ran cham ga marfu tarom thoi khak lauduna match asi maiti khibane match asida AKSDO Khangaboki Sanaroi Akas Laisramna ball humputra manga da ran marfu tarani thoi lauduna man of the match ta ki Colonel Arun Kumar Memorial Mga Suba Inter Club Futsal Tournament ki ngasi sanaki bam match singda Sagolbal United namadi Kripsa Uripo Kangchub Road mai pakre Khetri Mayum Ongbi Chandralekha Devi amadi imung manung sponsor tauraga All Manipur Football Association gi meng makhada mamang chahi gi December tang tarahumdegi tim tarena saruk yaduna KIYC Artificial Turf Ground Khetri Awanglekai da no odd basis sathariba Colonel Arun Kumar Memorial Mga Suba Inter Club Futsal Tournament ki ngasi sanaki ba ahan bam match da Sagolbal United na SASC Porompatpu gol tarani thoi manga da maitiba pikhibane Sagolbal United ki mai pakibigi gol singadu thoina gol mari Arvin na gol ahum Given na gol ani sanki atopa gol aduna Robert na sanki bane match asida maiti khiba SAC Porompat ki gol sing aduna MD Mojim Mamadi MD Subhas Khan na gol ani sanki atopa gol aduna Richardson na sanki bane ani suba match ki sanaki bada Kripsa Uripo Kangchup Road na RFCC Kainobu gol taramathoi tarukta maitiba pikhi Kripsa Uripo Kangchup Road ki mai pakibigi gol singadu Ice Roman gol Nepal sanki atopa gol ahum aduna TS Dayasan KS David amadi M Bhumeshwar na sanki match asida maiti khiba RFCC Kainogi gol sing aduna Krishna na gol ani sanki atopa gol mari aduna Prashanta Dinesh Ice Raj amadi Jojo na sanki
Kunsuba Women's Istv 11 Polo Tournament ki ngasi sanakhiba match da Assam Rifle Women's Polo Team na Manipur Police Sports Club Women's Polo Team bu maitiba pikrai. All Manipur Polo Association gi meng makhada mamang sahi gi December tang kunmari degi nupi gi polo team mangana sarug yaduna Imphal gi mapal kangjibung polo ground da chathariba Kunsuba Women's Istv 11 Polo Tournament ki ngasi sanakhiba match da Assam Rifle Women's Polo Team na Manipur Police Sports Club Women's Polo Team bu panjal 33 ahumda yamna laksana maitiba pikhibane. Assam Rifle Women's Polo Team gi mai pakibgi panjal singadu Lakshmi na panjal tara Inauremi na panjal mari sanki atopa panjal ahum aduna Veronica na panjal ani amadi Bindi na panjal ama sanki. Reliance Foundation gi meng makhada mamang sahi gi December tang kunipan degi sahi 13 makhagi nupa masagi tim 13 sahi 13 makhagi nupa masagi tim 13 sahi 13 makhagi nupi masagi tim 3 punna tim kuntrani pan sarug yaduna sai tagel gi grass ground da sathariba Reliance Foundation Youth League ki ngasi sanakhiba sahi 13 makhagi nupa masagi ahanba match da Pandam FF sarangpan na PYC wabagai bu gol 3 sinoda maitiba pikhi. Pandam FF sarangpat ki gol singadu Mohan Shamna match ki tara 3 suba 19 suba madi niput 3 suba minita gol ahum amadi S Yoyona match ki tara 8 suba madi 38 suba minita gol ani sanki. Atopa gol aduna TS Morsan Dhona match ki nipuni thoi suba minita sanki bane. Ani suba match ki sanakibada TYDA Taida Tabulna FFCC angthabu gol ani amada maitiba pikhi. TYDA Tabul gi mai pakbi gol ani adu edition na match ki nipuni thoi suba madi MD Niazuddin na match ki apiba matam gi ahpa minute ani da sanki. FFCC angthagi gol aduna S Punchiba na match ki kumnapan suba minita sanki. Sahi 13 makhagi nupi masagi sanakhiba match tana Manipur United FC na ICSA Irengbambu gol ani sinoda maitiba pikhi. Manipur United FC gi mai pakbi gol ani adu yaipabi na match ki kunmathoi suba madi Malem Nganbi na match ki kunthomdoi suba minita sanki. Sahi 13 makhagi nupa masagi sanakhiba match ta Imphal Football Club Lamphel na PYC wabagai bu gol ahum sinoda maitiba pikhi. Imphal Football Club Lamphel gi mai pakbi gol singadu ngayung mai kasung na match ki kunmanga suba minita gol ama P Kinsan na match ki nipumati suba madi Thangmin Kar na match ki humpu suba minita sanki. Tare suba SS Mani Sharma Memorial 3rd Division Football League ki ngachi sanakhiba match singda EYDC Iroi Shemba madi RFA Top Sipai mai pakre. Imphal West District Football Association gi meng makhada mamang sahi gi December tang 18 degi tim tare na sarug yaduna Pamyal Ground Pasoi Patu da sathariba tare suba SS Mani Sharma Memorial 3rd Division Football League ki ngachi sanakhiba ahanba match sa EYDC Iroi Shemba na NISC Larinjambu gol ani sinoda maitiba pikhi. EYDC Iroi Shemba gi mai pakibgi gol singadu CS Robinson namadi FM Yasir Alam na match ki humathoi suba madi humputrani thoi suba minita sanki. Ani suba match ki sanakibada RFA Top Sipai na EYPA Kha Jiribu gol mari sinoda maitiba pikre. RFA Top Sipai gi mai pakbi gol singadu CS Nganba na match ki nipumanga suba madi humpumathoi suba minita gol ani Said Nuksan na match ki manga suba madi nipumanga suba minita gol ani sanki. Powerlifting India gi meng makhada tha sigi tang tarete gi taramathoi phauba Haryana da pangthok dauriba 13 suba National Sub Junior Senior amadi Master Men and Women Equip and Classic Bench Press Championship ta sarug yarunaba Manipur gi nupa madinupi powerlifter sanaroi kunithoi amadi official taruk punna mioi kunipana sabati mama ngasi Imphal ki Bir Tekendajit International Airport gi Haryana gi damu Imphal thadokre. Naurem Susila na team manager amadi referee Koncham Rosida na team coach Ningthaujam Ranjita Laisram Khuman Ningthau Naurem Thoiba amadi Ningthaujam Renubala na team official oina sarug yare. Kunithoi suba Manipur Veteran Cricket Tournament ki ngachi sanakhiba match ta LCC Lamchang na KSDO Kiamgui bu maitiba pikre. Manipur Veteran Cricket Association gi meng makhada mamang sahi gi November tang kulumdoi degi tim kunma thoina group mari thongna khaidutuna Langthabal Public Ground da chathariba
kunithoi shuba Manipur Veteran Cricket Tournament ki ngachi sanaki match sa LCC lamchang na KSDO Kyamgui bu wicket anida mighty pi khibane match asida LCC lamchangi sanaroi Nanda Kumar na wicket ahum amadi run mapal loduna man of the match ta khi Makataba sanabagi pau pizari Manipur Athletic Masana si hena chakharana pandamda Mayang Langjing Taning Development Club amasung Manipur Athletic Association ge puna khusam naduna Mayang Langjing Taning Development Club ki ground da chatharakpa numit 10 ki oiba grassroots athletic winter camp ngasi club asigi ground da loishinkhre thawramadugo mari leinana athletic winter camp asibu sililang liba singi maikei dagi Imphal area dagi khara lapthokna leiba mafam singda athletic masana bu pamjaba angang kaya leirabasu makoi gi guide leitaba amasung infrastructure leitaba maramna sanaba phangdaba kaya leiri housing Manipur athletic masana si khara shothana uriba si hena fibam foganana ba pandamda athletic winter camp asi pangthokpani camp asida punna angang chamaga marifu romna sarugyari haiki Tarasuba AFC Transformation Challenge 2026 की final measurement लोबो की थौरम Rims Road लइबा अपुनबा Fitness Center दा पांगथोक्रे थौरम अदुगो मरी लेना अपुनबा Fitness Center की Managing Director युमनाम हेमलेट ना AFC Transformation Challenge असिगी मनुंगदा round kaya da competition kaya पांगथोकपनी Transformation Challenge असिगी अहानबा round असी हौखिबा English सिंगनी का कुनगमंगा October manga dagi hauraga ngasi asi final screening pangthokpani haukiba tha ahum asigi manungda sarugyariba participant kaya gi masada ahongba kaya leiba thengnare lagliba tang taraga mathoida MSFDS ki auditorium da mega event pangthoktuna transformation challenge asigi winner sing khangbangam lagani haiki Final measurement aduda sarugya kiba participants singna AFC transformation challenge asina anoba mapok ama piba chaf manare haksangi laifam thokpa weight nu chingba leitabadagi awaba kaya thengnaramba adu transformation challenge asi yaurubadagi awaba kaya kokpongamle transformation challenge asida sarugya ba khudingmak winner ngaktani phongdokhi Uttarakhand gi Rudrapur da pangthok likhiba Humputara Tare Suba Senior National Track Cycling da bronze medal Lorokiba Elangbam Lanchen Babu Assembly Constituency ki MLA Khumukcham Joy Kushan na MLA gi mayumda taramna okre Manipur dagi tongan masana kaya gi lam kaya da chaluba Sanroi Singh RPI athwale gi National Secretary Maheswar Thongnawjam gi mereng makha da RPI athwale Manipur State Delhi Youth Wing na taramna okhibagalona na Sanroi Singh na Delhi de yorokpada laifam chafum gi khudong chadaba leiba adu mateng tawkhre Haryana da pangthokiba second Prahar Cup All India Open Taekwondo Championship amasung Jammu and Kashmir da pangthokiba Kunsuba National Masogi do Taekwondo Championship da Manipur dagi sarugyaruba punna Sanroi taraga nithoina gold taraga nipan amasung bronze manga lawraktuna halakpada Delhi da laifam chafungi khudong chadaba leibadagi RPI thawale Manipur State ki Delhi Youth Wing na shinduna Delhi da Sabdarjang da leiba party asigi National President Ramdas athawale gi office da taram okhibagalona laifam chafam piduna mateng tawkhibani 6th Sandranadi Trophy 2026 9-man S-side state level village open football tournament ngasidagi team kungamari na sarugyaduna Haureibi Kangjibungda hodokre Haureibi Northern Star Club amadi Haureibi apunba FC na Sports for Peaceful Coexistence haiba team da chinduna pangthokpa 6th Sandranadi Trophy 2026 9-man S-side state level village open football tournament hodokgi tharamaduda former deputy CM Y Joy Kumar President ISNSC L Ikendra chingbu singna sarugyat ki natyo bezagoi sekelone na hongdokhiba ahobu numita All Star Kiamgaina Haureibi Northern Star Club pu ahum sinoda maithiba pikhi Manipur State Association ki lamjing makha da Yai School Sanakya Waton Kolufta Satharakiba Kunipan Suba under 15 Rapid Chess Tournament Loishin Kray Kanglei Chess Academy Imphal Sinduna Satharakiba Tournament Loishin Bagi Thauram Aduda Manipur Chess Association ki President Ariba Muhindra Sharma Organizing Committee ki President Sanasam Umananda Amadi Imphal West District Chess Association ki President RK Vogen Chingba Singna Sarugya ki Makong Wathang Taraba Singda Mana Mathum Singh Yanthoki Tim Bonjobi MMA Amadi Fitness na Sinduna Manipur Pride MMA The Rise of Warrior Shining Thonba fight event ama April gi ahan ba chayolda Imphal da pangtok lagani haina event asigi director Rangam Siruna
Hotel Classic Grande da Paumising Unabada Fongdokre. Taromaduda Tim Bonjobi MMA and Fitness ki MD Nongmaithem Bonjobina event asina lamdam asidagi anoba sanaroi thorakpada mateng piragani. Local events sindabana maram oraga national amadi international thak de chatpada award pakaya thengnabana award pasingadu menkhatna ba thauramasi sinbane haiki. Rangam Chiru namakha takivada April ani amadi ahumda amateur fight tawraba matungda April marida pro fighter taragamari na sarug yaduna pro fight event pangthokani. Event asida Malengi Thaki ring sing season atuna Horakliba Naha Sing the mixed martial art MMA gi inot hapnanaba honagani haiki. Lois Lakudanga Sigi Marueba Pau Amuka Hanna Pizari. No ST No Vote ki akanba campaign Mahiroi single loinana sangsilagani haina Maitei Mitei Tribe Union gi secretary Takhelamam Parijat na haikre. Awabana Thalaba Kunayasida Maitei Koba Furu Mutpa Yade Haiba Kanganaba Mahiroi Singna Batam Manghandana Lyric Laishu Tambiu Haina Speaker T.S. Saitabertana Fongdo Craig. Lamdamasigi MLA Amadi MP Singi Local Area Development Fund Mafong Kangna Miam Yafananaba Sizinarabadi Award Pana Talaba Lamdamama Oribasi Oiram Dabasu Yahana MP Angomsa Bimol Akoizam na High Craig. Amadi Hauzik Oriba Fibamasida census pangthoklabadi Manipur gi tungi lambida achoba khudong chadaba ama soidina oigini haina just and fair delimitation gi convener Jitendra Ningombarna phongdokre. Ngasigi oinati Manipur pau matang sta loijare mireng tabi ba pramok po mukka hanna khurumjare.